Ahanbamaktada Matamgi Manipuri Wari YouTube channel asibu tabiriba mayam pumnamakpu taram nokchari. Ngasisu mayamgidamak Natheikhraba Echel haina mingthonba tangkak naiba wari ama puduna lakchari. Wari asibu ibirakpi Ishwori Akoijam wari asi paba matamda soikiba lankiba yaurasu pumnamak nangakpiyu. Wari asigi ahanba saruk mayam punna taminasi. Mafamdu yengbada pukning huna faze. Yengluba khudingdu taru tanali. Ngagi farm oina khusem haina leiteng oina sem saduna nga makhal kaya yokli. Enjang napi yen nganu kharasu mafamdura thami. Mapangi company singa contact taunaraga mafam asidagi puthorakpa enjang napi singdo packing tauraga mapalomda thari. Lamdam asigi oina yamna chawba farm amas oiri. Nara Noi ngasigi nga machinjak tharaba natro. Thakre tada. Narana. Pare adudi ai asomda kobi thage na tawbani amta tharuki ko. Tada kainumta hangeba. Narana. Karibuno ibungo hekta hangune. Tada aikhoi sigi farm apuse kadai dagino. Aina tabada maitei pangal ni haibra kainum so haine. Mani chummi. Maril yamna khaba nupa macani mana tauge khankraba thabakti taudanadi toktre yamna supabani minusi yamna chawbani mangonda khenaba amata leitabani adubu mana yakidaba thamoidi yekiba singnakiba midine lemna tharo o tada mafamsida sunglak laktaba male aina nauriba geradi khangdre ibungo nangna khara nauri mase kolkata da thabak amagi chatkibani o Pare aisu thabak tawruki ko nangsu kai no tawba yaba taksilo phani tada Nara mafam aduda leiraga pharmacy bu kari da soiki ga dagi haina kupna yengsinba khara ahan oirap tawba mitani Kolkata da Prem Almira dagi fruit khanga lokthokduna phamungda fazana thami atopa ka amadana TV su hauna thari aduga maning thangba ka adudana kitchen ori Chak injang thongli. Main room oiriba duda che chang mayam ama pungchai chai duna leiri. Prem mana tawriba thabak tu loisilamda che chai riba mayam tu amuk loisinduna phajana mafam chana thamli. Tanja duda manakta leiriba phone tu call lai. Prem call paigi tawringai da kaurai. Kana le. Prem phone do paidabida chensilai. Sir, ai leizari. Ruhan ka amada gym sanari. Sangom do loidribo. Ado ticket book tawrabra. Prem na. Tawkre sir. Hayeng pung 8 gi Indigo flight oina. Ruhan na amu. Pare. Ado ngasidi thabak leitabnina kaidana machalusi. Ai koksi leitafam khangde. Prem na. Sir, kari tawrage? Ruhan na. Kari stawdida. Ngehak leiraga cook oina leiriba nupa aduna sangom puraga changlei sangom piram labada adum thokre Ruhan table da leiriba sangom du lauduna thai Ruhanna pare adudi nangsu na thok tawjaruro ai loisilaga hairak Prem phani sir Ruhan sangom du thakpai loiraga washroom da changduna masado fresh oithoklaga thoklei aduga famung da famduna Mongi nakanda leiriba magi phone do lawi screen lock he khangbaga miss call ni fu leirami adu ayambana mama naski ngaktani mama da call tawrudi Facebook Instagram da funny videos yengduna leithoi aduga nokli Ruhan mapan thongda mino kayana leitinglasu magi thamoida karino haifam khangdaba chayetnaba thawdo kharana ot neiduna leiri phone da mo famung da langsili aduga mirror mamang de lepaga dress set pa hawi loiraga famung duda mo ngehak famduna wakhal tawduna lei Prem Ruhan gi private secretary ni thabak yamna hai mabuk chel yam sengi adumagna Ruhan na mahangna chapa khuding puduna chali Ruhan da yam respect tawje Prem nomata Ruhan da phagi jugai tawrudi thabaki matang da natana ahinba wari sanade Prem su yamna lemi Prem Sir amukta changjar ke ba
Ruhan. Sir gi ma phone tawri. Pairunu. Sir. Ruhan na khon kalapna. Pairunu. Prem thokre. Aduga tumina nas ka wari sanaraga thamkre. Chak ising charaga Ruhan na haibagi matungina makhoi mafam amada lakli. Mafam adugi fazaba singdu yengli. Prem di kitang lapthoklaga magi nupiga video call tawraga leiri. Ruhan di mafam adugi fazabadu yengli. Yengna karomdagino khangdi. Pukning wakaldo nauthorai. Mitlu ani dusu pirang ihawrake tawi. Adubu kana uhalaroi khanghalaroi matagum. Pocket tagi handkerchief to lauthoktuna fat taithui. Mind change tawnaba phone ado lauthui. Aduga karinu masi miju paraktine. Number amada call tawi. Hello. Nungaribo nangbo. Tomthin. Kanano? Sakhangdaba ma phone thawraida. Nungaijari sarbu. Ruhanna. Yare wathi diwa nangsu hanagidu halamdri. George ki number se chatte kari tawre. Tomthinna. Akoidi hongjadri nang tabu ahong banai ki baiwani. Number sile haibani. Masu lohongdore nangdi kyam waliba. Ruhan. Ai kaisu hongde ko. Noibusu amata kaudi. Luhongbagi wado ma lapna thamkrasi. Tomthinna mu yare paktibo nang kaida leirino nang hauji thoklakpaga George se chalusi. Ruhan. Hoi hayeng ai tholakani aduga paw hairake. Fare adudi ai muk thamlage ko. Tomthin. Hoi ado phone thamkibana hali. Tomthinna. Kori minone haibaga nangaude phone kakibana hali mi. Tomthin phone do thamkibaga magi thabak amuk hawi. Magi nupi Mina mapuroibagi cha puraga changsilai. Cha ado table da thamlamlaga. Tamo kanano phone toramibo. Tomthin. Imanabam leye yamluna thain school da pulapa. Oh, adu tamo office pung kaya da chatoino. Tomthinna. Ngasidi khara thengna chatkani. Kaidorage? Kaisu tawde sum hanglini. Ado kay hinjang thongsige. Nangna chaningba ama thongo. Aidi nangna bu thongladi ihawda hawreda. Mina nokfe tawi. Masaksiga hayrene kadarde. Hoi ado tamo ai horeni manabi hoida mukta chaluge. Thinbiramo office chatpada. Hoi thinbiramage. Kaidano? Asingbani mase kakchingdagini. Haujikna nongmaibungda leibani renta. Oh, phare. Adudi nangsu loisinjawro. Asumna makhoi anido wari kaya sanaraga Minasu mayumda chatkre. Somdana Nasti Ruhana phone pairaktabaduda sauri. Karinoba ngasai nongalakpadagini phone se tawriba. Sungpai he paidida ko. Icha nupa amatang pokpase ai pele haisini. Nas imungda khoisaunana murum soli. Masado imungi thabak tawrabasu nachungde. Nas mangolda famduna lay. Yumgi mateng oinabani haiduna Ruhanna miyai chalabi nupi amasu thami. Mamagi matengsu oinaba haiduna. Ibem. Inama kari thabak lairige ai tawsilamlage. Inama se ngasi se kari tawrage. Yam sauna uida. Nas. Ibem. Ai mata yam kana sare. Inama kari matangna matha sarino. Akhoi ibungodo ngasaidagi phone tawi. Pairakte. Yumda karam kanda laktuino sa hairakte. Ma kusi yamna tawi. Mama aina haibawa ma tadene. Ibemna. Thabak silamgani ye inama. Nasna. Hoine. Thabak silasu phone do amuktang hanna tawrakpadi yaidana. Hayeng thoklaklani na hai. Aina prem da hangbada. Migi machadusune maga punbadagi nupi thiba khangloidori. Aibu imitte imogadu uba phangdana siba tarabro khangdi. Mana taliba paisa singje mana hayengwai sibada puba yadoribro. Aina hayeng sikraga kanaga lemina haudoino khanbada inamase wakhal santi oina siba bo ngamloidori. Mama oibi kayana machagi khanbada wadaba ngamdi. Phana yam sauna ngangnarabasu machabudi nuksidaba miraiba ngamdi.
ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ꯫ ꯅꯥꯁ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯥꯁꯇꯤ ꯃꯥꯒꯤ ꯋꯥꯔꯤ ꯇꯝꯐꯝꯁꯨ ꯂꯩꯇ ꯃꯥꯒꯤ ꯄꯦꯟꯗꯕ ꯇꯝꯐꯝ ꯍꯥꯏꯔꯗꯤ ꯃꯈꯣꯏꯗ ꯊꯕꯛ ꯇꯧꯕꯤ ꯏꯕꯦꯝ ꯃꯉꯥꯏꯔꯦ ꯃꯥꯒꯤ ꯋꯥꯈꯠꯐꯝ꯫ ꯃꯆꯥꯅꯨꯄꯤ ꯁꯀꯤꯔꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯟꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯁꯀꯤꯔꯥꯒꯤ ꯅꯨꯄꯥꯗꯣ ꯔꯨꯍꯥꯟꯅ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯍꯟꯕꯤꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯦ꯫ ꯃꯃꯥ ꯅꯥꯁ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯁꯨ ꯃꯥꯒꯤꯗꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯂꯕꯅꯤꯅ ꯊꯣꯏꯅ ꯊꯋꯥ ꯁꯥꯔꯨꯗꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝ ꯄꯥꯜꯂꯣ ꯌꯥꯗꯕꯁꯤꯗ ꯑꯋꯥꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯔꯨꯍꯥꯟꯅ ꯃꯃꯥ ꯅꯥꯁꯀꯤ ꯐꯣꯟ ꯄꯥꯏꯗꯕꯒꯤ ꯃꯔꯝꯗꯤ ꯃꯃꯥꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯕ ꯔꯨꯍꯥꯟ ꯑꯗꯨꯝ ꯃꯃꯥꯒ ꯈꯟꯅꯩ, ꯁꯥꯎꯅꯩ, ꯃꯔꯩ ꯇꯧꯅꯩ꯫ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯌꯥꯝꯕꯅꯤ ꯈꯠꯅꯕ꯫ ꯃꯥꯒ ꯀꯧꯅꯗꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ꯫ ꯔꯨꯍꯥꯟ ꯀꯣꯜꯀꯇꯥꯗꯒꯤ ꯊꯣꯛꯂꯛꯑꯦ꯫ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯃꯍꯥꯛꯄꯨ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯧꯔꯨꯔꯦ꯫ ꯔꯨꯍꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯄꯣꯊꯥꯗꯦ꯫ ꯃꯥꯒꯤ ꯐꯥꯔꯝ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯤꯗꯅꯤ ꯃꯃꯥ ꯅꯥꯁꯅ ꯊꯋꯥꯏ ꯆꯥꯛꯏꯕꯁꯦ꯫ ꯁꯀꯤꯔꯥꯁꯨ ꯃꯌꯨꯝꯗ ꯃꯕꯨꯡ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯥꯁ ꯑꯩꯗꯤꯅꯦ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤꯀꯣ, ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩꯔꯣ ꯁꯤꯕꯣ, ꯑꯁꯨꯛ ꯍꯥꯏꯅ ꯇꯥꯟꯅꯕ ꯋꯥꯕ꯫ ꯁꯀꯤꯔꯥ ꯏꯃꯥ ꯌꯥꯔꯦꯕ, ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ꯫ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ, ꯃꯥꯅ ꯇꯧꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ꯫ ꯑꯩꯗꯤꯅꯦ ꯍꯥꯏꯁꯤꯅꯦꯀꯣ, ꯉꯥꯏꯈꯣ, ꯅꯣꯏ ꯑꯗꯨꯋꯥꯏꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯥ ꯍꯥꯏꯕ꯫ ꯁꯀꯤꯔꯥꯅ ꯂꯩꯅꯦ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ꯫ ꯅꯕꯨꯡꯒꯤ ꯑꯝꯇ ꯍꯥꯏꯁꯤꯔꯕ? ꯏꯆꯧꯅꯕꯨ ꯌꯥꯒꯗ꯭ꯔꯣ? ꯌꯥꯒꯦꯔꯦ ꯌꯥꯔꯣꯏꯔꯥ ꯅꯝꯗꯅ ꯍꯣꯡꯂꯅꯤ꯫ ꯃꯥꯁꯦ ꯆꯍꯤꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯍꯣꯏꯁꯦ ꯏꯃꯥ, ꯐꯔꯦꯁꯦ, ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯕꯤꯔꯣ꯫ ꯑꯩꯁꯨꯅꯦ ꯏꯆꯧꯒꯤ ꯄꯨꯔꯛꯂꯤꯕ ꯐꯤꯁꯤꯡꯁꯦ ꯑꯝꯇ ꯁꯨꯕꯤꯔꯨꯈꯤꯒꯦ꯫ ꯁꯀꯤꯔꯥꯅ ꯏꯃꯨꯡꯗ ꯅꯥꯁꯄꯨ ꯊꯦꯝꯗꯨꯅ ꯆꯪꯍꯟꯈ꯭ꯔꯦ꯫ ꯅꯥꯁ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯈꯟꯕꯗ ꯑꯋꯥꯕꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯁꯀꯤꯔꯥ ꯏꯃꯥ, ꯏꯆꯧꯕꯨ ꯀꯥꯏꯗ ꯆꯠꯈꯤꯒꯦ? ꯅꯥꯁꯅ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯐꯥꯔꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯒꯅꯤ꯫ ꯆꯥꯛꯇꯤ ꯆꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ? ꯈꯪꯗꯦ ꯑꯩ ꯃꯥꯒꯤ ꯃꯔꯝꯁꯦ꯫ ꯁꯀꯤꯔꯥ ꯏꯕꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ, ꯏꯆꯧ ꯆꯥꯛ ꯆꯥꯈꯤꯕ꯭ꯔꯣ? ꯏꯕꯦꯝꯅ ꯆꯥꯈꯤꯗ꯭ꯔꯦ, ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯐꯪꯗꯦ, ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯐꯔꯦ, ꯑꯩꯁꯨꯅꯦ ꯏꯕꯨꯡꯉꯣꯅ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ꯫ ꯔꯨꯍꯥꯟꯗꯤ ꯄꯣꯊꯥꯕꯒ ꯈꯪꯗꯦ꯫ ꯐꯥꯔꯝꯗ ꯆꯠꯇꯨꯅ ꯐꯥꯔꯝꯒꯤ ꯃꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯃꯐꯝꯗꯨꯗ ꯇꯣꯂꯣꯞꯁꯨ ꯄꯤꯔꯤ꯫ ꯐꯥꯔꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯃꯌꯥꯝꯒ ꯐꯝꯃꯤꯟꯅꯔꯒ ꯃꯤꯇꯤꯡ ꯇꯧꯔꯤ꯫ ꯁꯔ, ꯍꯟꯗꯛ ꯅꯔꯁ ꯈꯔ ꯋꯥꯠꯂꯦꯅ ꯍꯥꯏꯕꯗꯣ, ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯍꯟꯗꯛꯇꯤ ꯁꯔ ꯌꯥꯎꯍꯟꯅꯤꯡꯉꯤ꯫ ꯁꯔ, ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯈꯔ ꯋꯥꯠꯂꯤ, ꯑꯗꯨꯒ ꯀꯨꯛꯁꯨ ꯈꯔ ꯂꯧꯁꯤꯔ ꯁꯔ? ꯔꯨꯍꯥꯟ ꯇꯧꯁꯤ꯫ ꯑꯗꯨꯗꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯀꯔꯝ ꯀꯥꯟꯗ ꯇꯧꯁꯤꯒꯦ? ꯁꯔ, ꯍꯌꯦꯡ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯑꯩ ꯅꯣꯇꯤꯁ ꯑꯃ ꯍꯦꯛꯇ ꯊꯣꯛꯆꯔꯒꯦ꯫ ꯔꯨꯍꯥꯟꯅ ꯇꯧꯔꯣ ꯑꯗꯨꯗꯤ꯫ ꯄ꯭ꯔꯦꯝꯅ ꯊꯕꯛ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯒꯤ ꯔꯤꯖ꯭ꯌꯨꯝ ꯌꯦꯡꯍꯟꯕ ꯄꯨꯁꯤꯜꯂꯛꯏ꯫ ꯇꯦꯕꯜꯗ ꯊꯝꯃꯤ, ꯑꯗꯨꯒ ꯔꯨꯍꯥꯟꯁꯨ ꯌꯦꯡꯂꯤ꯫ ꯔꯨꯍꯥꯟ ꯐꯔꯦ ꯑꯗꯨꯗꯤ ꯇꯧꯔꯁꯤ꯫ ꯃꯦꯜ ꯅꯔꯁꯁꯨ ꯃꯐꯝꯁꯤꯗ ꯗꯔꯀꯥꯔ ꯇꯥꯔꯤ꯫ ꯍꯣꯏ ꯁꯔ꯫ ꯔꯨꯍꯥꯟ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯇꯧꯔꯣ, ꯍꯌꯦꯡ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯇꯧꯔꯒ ꯂꯧꯔꯁꯤ꯫ ꯔꯨꯍꯥꯟ ꯃꯥꯒꯤ ꯀꯣꯠꯇꯨ ꯂꯤꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄ꯭ꯔꯦꯝꯁꯨ ꯃꯌꯨꯝꯗ ꯄꯣꯊꯥꯖꯔꯁꯅꯨ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯔꯨꯍꯥꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯀꯣꯠꯇꯨ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯂꯥꯛꯇꯅ ꯂꯪꯏ꯫ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯔꯨꯍꯥꯟ ꯏꯆꯦ, ꯏꯃꯥꯗꯤ ꯎꯗꯦ, ꯀꯥꯏꯗ ꯂꯩꯈꯤꯒꯦ? ꯏꯕꯦꯝ ꯏꯅꯝꯃꯗꯤ ꯐꯃꯨꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯕꯣ? ꯆꯥꯗꯦ꯫ ꯐꯔꯦ ꯏꯆꯦ, ꯑꯩꯒꯤ ꯆꯥꯛꯇꯣ ꯄꯨꯂꯞ ꯊꯤꯗꯣꯛꯄꯤꯔꯣ, ꯑꯩ ꯏꯃꯥꯗꯣ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯔꯨꯍꯥꯟ ꯅꯥꯁꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯥꯁꯇꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯔꯨꯍꯥꯟꯕꯨ ꯁꯥꯎꯔꯒ ꯂꯩꯔꯤ꯫ ꯔꯨꯍꯥꯟ ꯅꯥꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯅꯥꯀꯟꯗꯨꯗ ꯐꯝꯊꯩ꯫ ꯏꯃꯥ, ꯂꯥꯎ, ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯅꯥꯁ ꯈꯨꯝꯃꯛꯇꯦ꯫ ꯏꯃꯥꯅ ꯈꯨꯝꯗ꯭ꯔꯤꯁꯤꯕꯨ ꯑꯩ ꯏꯃꯥꯗ ꯍꯜꯂꯛꯄꯒ ꯍꯥꯏꯔꯝꯗꯕꯩꯔꯣ? ꯏꯃꯥ, ꯁꯥꯎꯔꯅꯨꯁꯦ,
Handa Kolkata chaluse aigi anauba project amagini. Ado ima ai yamna wari. Chak charaga hayeng amuk thabak chatuni. Si laoba. Asumna Ruhana thim nauduna nasbu chak pijai. Masadu chatlubagi warabanina adum magi kada changkre pothana ba haiduna. Asumna numit adusu hokre. Nongaladuna Thoibisna interview yawa chatnaba ayuk nganta hawgaladuna imung manung loisili. Loisinba loiraga magi rek mathakta leiriba laisingduda duk thawmai thari. Thaba loibaga chak thongli. Chak thongna thongna mana pugadaba pochai singdo bag aduda hapli. Chak adusu loiraduna chak charaba matungda firol loisili. Firol loisina masado pakhatpa amadi fauri. Kaino ngasidi isase pakhatpadawna tawrisina. Thabakse mai pakladi phanida. Wakhal khanna khanna loisinba loiraduna ka adu solon silamduna makhongna tabli thoklei. Ngaihak leiraga auto ama lakli. Auto do tongladuna Angel Hospital da interview awulai. Mina se thokre. Domthin magi thabak sugadabadu adum makha chathauri. Asumna chak ising charaga office chatnaba loisili. Mina su magi mamanabiga pau faunaraga domthinna thinbiramaga chatkre. Mina Bye, nangna haiba mafamdu yauri, tholo. Thoibisna hoi, ai kumlaki ko. Thoibisna tholakduna Minaga loinana manungda changminarei. Thoibisna Phamung side hekta phamo. Minana se kai kaino nangna ngarang chaninge haiba injang singdo pura abani. Thoibisna Minana purakliba injang singdo yengdi. Yamankre nangsu asuk yamna kaigi puraino. Ado ai chalo lake ko. Minana amu yamdabani kaisu chalairi wari sanasi. Thoibisna kai wari no. Minana nangbu yum palaroi hairo haba. Thoibisna namu hauraba nangsu amo atopa wari oina sasi ko. Kaigino yaroi matam mangangano kaino nangna khallidubo. Thoibisna na ai kaisu khandre sumaina sumlairage. As yareda haukiba kayadri kharasu ignore tawdoni. Ado magi mapauga amatta takidrabra. Thoibisna takidreda ifamdagi yamna lapna chatkre. Aibu mana yamna warawramgani. Aina lairibase yamna nungaina lairamgani haina khamramina. Is nangna wakal henjana khangano kaisum khalamoye. Ado nangbu Rina Ningo Rezna Premi hoi loina pau faunariba. Minana Rezina di pau faunagidre. Masu khari tawrino khangkidre. Moye taidi nungainari zala. Khangdeda isu fazana. Ado nangna thabak ama interview yawni haibada kamai tokrage. Thoibisna Tawdri hospital dubu linkhatliba honor da mapalamda chatki haye. Lakbaga tawnina haire. Lakbaga moy amuk notice tawlakani haye. Government job ti fangdrabanina private toina tawrage. Mina Hoi, aduni government job ngari kanda hanubana halida tawdini. Taptai su paisa larani. Aduga haidokpadasu yawni yawrisu khangwa. Ado ai ningol haga pau faunaningi moy mayamduga. Mina Hoi se akhoi group ki WhatsApp hangi aduda nang etoxilagi horen. Thoibisna Hoi ado ai noida noma koirake. Luhongkibadagi mi masase masangna masak fazariba. Mina Is Ado Nungsidra Thaina hostel da lairi kankida. Thoibisna na amuk kumlai. Nungsi amuk hana sularoi ko adugi matamda. Ado nangni bema namit kuyamduga mita natene athiba nupasu nangdi lem thadabani. Mit yam lubai haunabi athiba nupa am phanglisini. Ado nangna resume thajaluba hospital do kai maming kawi haibano. Thoibisna
Angel Hospital haigum tawbani. Minana. Adudi yam phaba maming yam chatkiba hospital ni ne. Orthogi hospital oibra kainom tawkibani. Thaibisna. Mane. Orthogi ne. Sina ahanbani. Sumaina orthogi hospital ga linkhatlise. Khangdeda. Sum yengsiliba haiduni. Mina. Chumi. Akhoi Manipur se khardi chawkhale yamna natragasu. Thaibisna na. Hoi se, phare se. Chaga thako. Ai chalo laki.